Ngamkai sambal khaba yaroi Nagaland government. Mizoram Chief Minister Laldu Homana handakta Mizoram ga Myanmar ga gilone ba ngamkai da sambal khaba yaroi haina phongdokhraba matungda Nagaland gi oinasu Deputy Chief Minister Y Patona Nagaland gi ngamkai da sambal khaba yaroi haikre. Mizoram gi miyoi kaya Myanmar da laibugumna Nagaland gi masing yamlaba miyoi kaya su ningsing ba thoktraba matamdagi hauna Myanmar da laiduna lakli. Maramaduna Indo-Myanmar border ki fencing tawrakpa amadi border area sathok sasin tawbu yariba asidasu athingba thamba yaroi hairi. Haukiba January mari dasu Mizoram Chief Minister Laldu Homana Home Minister Amit Shah ga unaduna Myanmar da laiba chin community singi yenglaga Indo-Myanmar border da fencing khaba yaba ngamloi haina phongdokkiba laikhrabani. India ga lonariba Myanmar laibakta military lengak lakhraba matungda yumthangnaba India gi state Mizoram Manipur amasung Nagaland da Myanmar da gi chansilakpa refugee kaya lairibani. Mizoram da hujik Myanmar da gi lanjelakpa refugee lising nipu hena lairi. Mizoram amadi Nagaland government anina Indo-Myanmar gi border area da fencing khabagi wafam yaba ngamloi hainaraklibasi maru oina handak Manipur da haukiba chahi lising ani kunumdoi gi May Homdagi Tolak Libirang Sinamaram Oiraga, Manipur gi CM Nongthombam Biren Amadi, Civil Society Organization Singna, Manipur ga Myanmar ga Tainariba, kilometer Chohum Lom Sangbu border gi mafum singasi, fencing Tawgadabani Haina, demand Tawgadagi Fongdor Kibani. Panba Yabadi, Myanmar Amadi India gi Marakta Lairiba, border gi Asangbalam Asi, kilometer listing Maga Chatru, Nifu Humdoi Lomni. Masigi Manungda, Mizoram Gina, kilometer Chamanga Tara, Manipur Gina, kilometer Chohum Marfut Tara Nipal. Nagaland gina kilometer chani tara manga amadi Arunachal Pradesh gina kilometer chama kunlom sangba lamsing Myanmar laibak ka tainaduna lay kumja lising mga chamapan humpu tara da Myanmar amadi India laibak ani asiga lona riba border gi mafam singda layriba community singa sathok sasin line yanana bagidamag free movement regime FMR hawdokkibani. Adubo handak the center na FMR asi cancel tawraduna lebak ani gi miyoi singna sangthok sangsin tawbada visa gi tangai fadaba lairagani haina phongdorakkibani.